ꯅꯣꯡꯃꯩ ꯁꯦꯡꯕꯗ ꯈꯨꯜ ꯉꯥꯛꯄ ꯑꯃ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯂꯥꯏꯀꯠꯅꯈ꯭ꯔꯦ꯫ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7:10 ꯇꯥꯔꯛꯄꯗ ꯌꯥꯏꯔꯤꯄꯣꯛ ꯋꯥꯡꯈꯦꯝꯗ ꯂꯩꯕ ꯈꯨꯜ ꯉꯥꯛꯄ ꯃꯤꯑꯣꯏ ꯀꯥꯡꯕꯨ ꯑꯃꯒꯤ ꯃꯤꯑꯣꯏ ꯑꯃ ꯃꯁꯥꯒꯤ ꯂꯥꯏꯁꯦꯟꯁ ꯒꯟ ꯗꯕꯜ ꯕꯦꯔꯦꯜ ꯁꯦꯡꯕꯗ ꯅꯣꯡꯃꯩ ꯑꯁꯤꯒꯤ ꯆꯦꯝꯕꯔꯗ ꯃꯔꯨ ꯑꯃ ꯌꯥꯎꯏ ꯍꯥꯏꯕ ꯈꯪꯍꯧꯗꯕꯗꯒꯤ ꯁꯣꯏꯗꯨꯅ ꯀꯥꯞꯊꯣꯔꯛꯄꯗ ꯃꯍꯥꯛ ꯃꯁꯥꯒꯤ ꯊꯕꯥꯛꯇ ꯄꯥꯟꯗꯨꯅ ꯁꯣꯛꯄꯗꯒꯤ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤꯗ ꯄꯨꯈꯠꯇꯨꯅ ꯂꯥꯏꯀꯠꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯁꯣꯛꯂꯕ ꯈꯨꯜ ꯉꯥꯛꯄ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯊꯣꯛꯄꯝ ꯁꯤꯗꯥꯔꯊ ꯆꯍꯤ 30 ꯑꯄꯣꯛꯄ ꯑꯦ.ꯅꯟꯗ ꯀꯧꯏ, ꯊꯧꯕꯥꯜ ꯑꯊꯣꯛꯄꯝꯗꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯃꯍꯥꯛ ꯍꯦꯛ ꯁꯣꯛꯄꯒ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯥꯏꯀꯠꯅꯔꯕ ꯃꯇꯨꯡ ꯃꯈꯥ ꯇꯥꯅ ꯇ꯭ꯔꯤꯠꯃꯦꯟ ꯆꯠꯊꯅꯕꯒꯤꯗꯃꯛ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤꯗ ꯄꯨꯈꯠꯂꯛꯇꯨꯅ ꯃꯊꯧ ꯇꯥꯕ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯞꯗꯦꯠꯇ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯔꯤꯕ ꯅꯥꯒꯥ ꯈꯨꯜ ꯑꯌꯥꯝꯕ ꯀꯨꯀꯤꯒꯤ ꯃꯃꯤꯡꯗ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯃꯥꯡ ꯆꯍꯤ 2019ꯒꯤ ꯃꯦ 3ꯗꯒꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯗ ꯇꯝꯄꯥꯛꯀꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡ ꯌꯥꯎꯅ ꯑꯇꯩ ꯗꯤꯁꯇ꯭ꯔꯤꯛꯇ ꯃꯊꯧ ꯇꯧꯔꯝꯕ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯃꯈꯥꯗ ꯂꯩꯔꯝꯕ ꯀꯨꯀꯤ ꯏꯝꯄ꯭ꯂꯣꯌꯤ ꯀꯌꯥ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯥꯡꯄꯣꯛꯄꯤ ꯑꯃꯁꯨꯡ ꯆꯨꯔꯆꯥꯟꯄꯨꯔꯗ ꯄꯨꯂꯞ ꯆꯪꯁꯤꯟꯗꯨꯅ ꯄꯣꯁꯇꯤꯡ ꯄꯤꯔꯒ ꯂꯩꯈꯤꯕ ꯑꯁꯤꯅ ꯇꯨꯡꯗ ꯑꯀꯥꯏꯕ ꯀꯌꯥ ꯂꯥꯛꯀꯗꯧꯔꯦ ꯍꯥꯏꯔꯤ꯫ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯅꯥꯒꯥꯒꯤ ꯈꯨꯜ ꯀꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄ꯭ꯔꯦꯁꯇ ꯐꯣꯡꯗꯣꯔꯛꯄ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯨꯀꯤꯁꯤꯡꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤ ꯁꯔꯀꯥꯔꯒꯤ ꯂꯣꯏꯁꯪ ꯃꯈꯩ ꯄꯥꯏꯁꯤꯟꯈꯤꯕ ꯑꯁꯤꯅ ꯑꯇꯩ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯈꯨꯟꯗꯥꯔꯤꯕ ꯀꯥꯡꯂꯨꯞꯁꯤꯡ ꯁꯣꯛꯀꯗꯕ ꯀꯨꯀꯤ ꯈꯛꯇ ꯀꯥꯟꯅꯒꯗꯕ ꯊꯧꯔꯥꯡ ꯀꯌꯥ ꯆꯠꯊꯔꯛꯇꯨꯅ ꯇꯨꯡꯗ ꯑꯆꯧꯕ ꯏꯔꯥꯡ ꯑꯃ ꯊꯣꯛꯂꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩꯔꯦ꯫ ꯀꯥꯡꯄꯣꯛꯄꯤꯗ ꯉꯁꯤꯗꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯏꯝꯄ꯭ꯂꯣꯌꯤ ꯑꯁꯤ ꯀꯨꯀꯤ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ ꯍꯥꯏꯔꯤ꯫